Meecham Taruk Hatkhiba Jiribamda Engtappa Hanjilaknba Khut Lanthokkhr Mar Kangbuga Unakre Mitaygi Chahi Nauribi Angang Ani Yaona Nupi Taruk Minungsi Yaudana Hatoklaga Turenda Lanthokkhr Jiribam District Ngasi Chief Minister Yunam Khamchana Chattuna Engtappa Hanjilaknba Khut Lanthokkhr Loinana Mar Kangbuga Unakre Jiribam Assembly Constituency Ge MLA Asabudin District Asigi DC Engaki Makok Thongbo Official Kya Loinana Tongan relief camp singda chatuna phurup ani gilanjena duna leiriba miyoi singa unaduna wari sanaki khongchat adugi matang da chief minister na promise singda hai Jiribam district asi Manipur gi tunglam chatta kanaba kyamrum pigadaba yamna potential leiba mafam amani wakalon asidi yumpham oiraga chief minister gi pham hek paibaga district lana chatpa ahanba khongchutta Jiribam da lakhibani mahusa gi phibam da hanjilan bangam drabadi district asi mapung phana chakhol han bangam loi haina palladuna mahakna makhata na hai phurup ani gi marakta hauji umkhatna duna thajana da bakya leiriba asi gi waroisin ama purukna bhona bada media na su achoba thodang lohaningi lamdam asida ingtappa phibam purak pangam drabadi chaukhatpagi lambi da khong thangjin bawagani haiba sikhangna local club amadi mera paibi singna thabak tobiu Haukibana Hokrabasu, Pur Maselgi Marakta Tazan the Balabasi Kohanduna, Mau Sagum Nungsi Sanan and Laminabaki Paujel Pubo, Oina, Jiribam the Lakpani Hainasu, Zip Minister Namakatana Fondoki, Lanjena Duna Laiba Marpur Kimio Singa Unabada, Zip Minister Nahai, Yana the Bakia Larabasu Matakaram Napibam Asi Ohelapano Hibadu Kaminagadavani, Koki Naga Maite Hibagi Mahota, Manipuri Hibu Wakal on the Tabak Dominaba Matautai. Aikoi Kudimak Indian Yaktani Haibu Wakalon Asidi Yumpam Oiraga, Anoba Manipur Amagdamak Tabuk Tomina Sihana Sumagna Apil Tauki. IDP Sinkaramba Matamda, Masamasagi Mayamda Hanjilaknba Haina Paumising Nahangba Wahangi Paukumda Mahakna Hai, Zim Minister Gipam Purak Panumitari Nikaktangai Maramna, IDP Sinkaramba Numita, Masamasagi Mayamda Hanjilaknba Haibadudi, Sapsana Fondo Palugani. Mamang the Lairamba PR Gilangak Nasu, IDP Sing Hanjilaknba Tabak Paikat Pahoramle, Langak Asina Sumakatana Honori, Kangla Masen Gimarakta Laiba Tazana Dabasinko Handuna, Engtappa Hanjilaknba Honagani Haiki. Koki Christian Church na Litan the Kundariba Kanglup Animak Patanaba Apil Tarukli, Okrul District Litan Sarai Kongda, Kanglup Anigimiosin Unkatnaduna, Nongmei Tabagi Tong Taruk Hatkhiba Koki Christian Church na akan mamong the condemned Tarukli, Koki Christian Church ki Administrative Secretary Dr. Tilun Kim na Taruk Pacerol Amanahai, Nongmei Tabagi Tong Adu Kwaidagi kan mamong the condemned Tokfam Toi. Kanglup Masel Nungsi Sanan Laminagadabani Amasung Hinsagi Tawong Amata Chatoroidabani Haiba, Jesu Christ ki Poktak Adugi on the Tainabada Chatarliba Tawong Adu Chokot Labakунai Amata Chana from Lake Hari. How Kiba Numit Karanigi Mamangdagi, Litangi Sarikong the Yum Kaikaya among Atatokibagi Pau Tab, Noitaba Paui Haina Paladuna, Terol Asinahai. Unkatna riba Kanglup anigi miyosingna yariba makaipung in pataduna Engtappa Hanjilaknba hotnagadabani Zarski Lusing Basing Civil Society Organization Amadi Kulgi Ahan Singnasu Kudakta Nakal anigi warisana duna yasinaba Puruknaba Thorang Lokat Piu Laingaki Mari Lainaba authorities sing Amadi Law Enforcement Agencies Singnasu Matau Taba Jackson Thorang Sing Lokatuna Meecham Yamgi Punsi Amasung Lanthokkhr Chenaba Hona from Toi Hainasu Zerol Asina Makatana Fongdoragli General Strike Mapung Phan Bioina Apil Tarukli Prime Minister Narendra Modi na Luching Balangak na Labor Law Sing Labor Court Mari the Punsin Kibagaloina MGNREGA gi maming ontoktuna scheme asi mutat na batorang lokalakpa amadi Lomi Singi Pangpam Tokpa Sing Pangandabagi Mayokta Hayang India gi mapam sin batung na changsin gadoriba General Strike ki Kongjang Mapung Phan Biu Haina Coordinating Body of Trade Union Manipur na Thadorok Pacerol Amana Fongdorkli Zerol Asina Hai, Central Government na Kudong Tiningai Oiba, Economic Policy Paikatuna, Lomi Sinmigi Punsi Mangan Tahale, Senzau Paiba Kangbugi Sendong Hengal and Bagaloina, Meecham Miam di Kamting na Awaba Mayok Nare, Sel Tungi Pibam Soksilakpana, Mipum Kudimak Awaba Mayok Naringai Tanza, Asida, Achoba Corporate Housing da Kudong Saba Piga the Batosel Kia Sataragli, Masigi Sumatakta Public Sector Unit Sing Tupchenduna, Sinmit Kia off from the Tahale, Lebak Asida Haujik Sel Tungi Matanga, Tong Mana the Bagisang, Angpapang Hengalakle. Senzau Pibasina, no Monomagi Lantansin by Hengalak Pagaloina, no Magisara Taliba Miasina, Kamting na Awaba Piri Hairi. Maiket Maru Amakakna Paksan na may zahan bangami kantamina si Haina, Minister Govindas Kontongzam na Fongdokkhre, Kanglup Masel Giyana da Bapum na Magkohan Bamatam Oire, Ahen ba Security Force Tajanduna, Meecham Miyamgi Punsi Amasung Lanthokkhr na Batorang Lokal Haina, Minister Govindas Kontongzam na Fongdokkhre,
BJP Manipur Pradesh na sinduna pangthokpa Samarpan Divas yawba lakpada paumising na hangba wahangi paukhum piraduna minister na hai haukhiba ahingdagi pamdaba thodok thokpagi report laitaba maramna kanglop khodimak pukning phathana leiba mathau tai tangai fadrabadi law and order gi phibam ngak senaba Director General of Police na ahenba security force thajinaba thorang lokhatle Chief Minister Yumnam Khemchan gi liching makhada lengak na state asida maping phana Engtappa phibam Hanjilaknba honari haina palladuna mahakna hai Chief Minister na Council of Minister ga tanaduna state asida mahausa gi phibam Hanjilaknba angamba thakta honari ngarang numidang phawbadi pamdaba thodok thokpagi report amata leite adum oinamak ngasi ayuk DGP ga wari sanaduna gari karamba thorang sing lokhatpa yabagi haibagi matangda kumna khanaki tangai fadaba phibam lairabadi ahenba security force thajinaba thorang lokhatle haina DGP na khangalakpa laiki kanglup animakta pungning phathabinaba appeal tawraduna mahakna hai sopnagi mekhet maru amakhakna paksanna mai chahan bangami haiba khanthaminabaga loinana kanglup khudimakki miyoi singna yariba makai pungning phathabiduna ingtappalamdam ama ohennaba honaminasi Prime Minister Narendra Modi ki Biksit Bharat ki pandam phangnaba apunbagi pangal sagatuna chawkhat maikai romda khong thangjannaba kanglup masengi yanadaba punuma kohanba matam oire aikhoi masal khan aduna leibagi mohta India bu mapung phana chawkhat baleba ama ohennaba honaminasi phongdokhi Paumi kunga manga yauna miyoi kuntra ge team Vietnam khongchat ke dabang ase CM Khemchan na Lanthokkhr All Manipur Working Journalist Union ge external tour Vietnam khongchat Manipur gi Chief Minister Yumnam Khemchan na ngasi Lanthokkhr Singjamai Yumnam Laikai Lairembi Lampaktagi Lanthokkhiba khongchat asida media house kya gi media person kunga manga amadi DIPR gi official manga yauna miyoi kuntra na khongchat asida saruk yari khongchat asiga mari lainana editors guild gi general secretary Yumnam Rupachandra na haikhibada tour asi DIPR gi santang makhada amjuna sinduna paumi singtagi oiba external tour amani tour asina Vietnam da lairiba tongan ba historical gi oiba mafam kya yengba amadi makhoi gi oiba karam ba sector da development karam na paikhali amadi makhoi gi punsi mahing economy yauna tongan ba mafam kya da chatuna yengani loinana khongchat asida thengnarakpa awan nuai kya yauna development kya Manipur miam da khanghanabagi pandam amaga loinana Manipur gi paumi team asna Vietnam da chapani haibu afam thamki Ministry of Home Affairs ke Northeast Advisor Ajit Lal na oire kumja lising amaga chamapan humfudra mari batch ki retired IPS officer Ajit Lalbo Union Ministry of Home Affairs ki Northeast Advisor oina hapkhre masagi chahi humfudra humdoi suraba Ajit Lal na mamangda Joint Intelligence ki Committee JIC ki chairman oina thaupuram ki kumja lising ani taraga marida BJP na lengak hek pairakpaga Home Minister Rajnath Singh gi miyang makhada MICA na Ajit Lalbo Naga Pistok ki interlocutor ohenna recommend tawki adubu National Security Council Secretary na MICA gi recommendation adu ayaba pikhidabaga loinana RN Rabibu interlocutor oina khankhibani MICA gi Northeast Advisor oina thawpuraba Ajit Lal na Naga Pistok khak natana kokizo amadi maitai lalolup singawari sanabada maru oiba thaudang lorgani hairi Himanta Biswa Sarma gi mathakta action lokhatnaba Communist Party na wakatkre Kanglup amagi mayokta tathi tawai rengang ki haibagi damak Assam gi Chief Minister Himanta Biswa Sarma gi mathakta matik chaba action lokhat pinaba Communist Party of India Marxist amasung Communist Party of India na Supreme Court ta wakatkre Dr. Hiren Gohen Koba retired professor amanasu Himanta Biswa Sarma gi mathakta Constitution gi Article 32 gi makhada matik chaba action lokhat piyo haina red petition file tawki atai atoppa miyoi kya nasu mahaki mathakta petition file torki Hairiba miyosing adugi manungda Assam Police ki Director General Oiramba Hare Krishna Deka Northeast Now gi Editor in Chief Paresh Chandra Malakar amadi Senior Advocate Santanu Board Thakur yauri petition sing adugi matung inna Assam da leiriba Muslim sing khoisaunaba pohan beya bo afam kaya Chief Minister na phongdokhi hairi Advocate Rupali Samuel na Chief Justice Suryakanta da petition file tawkhibaga loinana Chief Justice na su hearing chathanabagi ayaba pikhi Amarom da CPIM amasung CPI na Himanta Biswa Sarma gi mathakta FIR register tawbaga loinana Kanglup amabu khoisaung na hanba yaba wafam sing phongdokhibagi matangda SIT amasyam mapung phana thigal ahingadabani haina taksinki ahal sing thausabi drabadi imung manung da pikhiba gibdit handokpa yai hari macha masu amasung imung manung gi me singna thausabi drabadi ahal oiraba mama mapana macha da pikhiba ingkhol amadi lanthum punumak handokpa yai hari
Maintenance and Welfare of Parents and Senior Citizens Act 2018 ki makhada hiram asiga mari lainana gift deed cancel taunaba Maintenance Tribunal da wakat payai haina Chhattisgarh High Court na wail pikre High Court ki wail amana hai senior citizen amana macha masu natraga mari matada pikhiba gift deed adu Maintenance and Welfare of Parents and Senior Citizens Act 2018 ki section 2018 gi makhada cancel tawba yai gift deed haibasi kanagumba miyoi amana atoppa miyoi amada movable natraga immovable property pithokpagi legal document amani kanagumba miyoi amagi mingda leiba inkhol amadi lanthum pumnamak gift deed ki khuthangda atoppa miyoi amada pithokpa yai gift deed register tawkhrabadi pithokhiba inkhol amadi lanthum pumnamak amuk loksenba yade adum oinama Senior Citizen Act ki matung inadi pithokhiba lanthum sing amuk hanna loksenabagi khudong chaba piri khudam oina hairabada ahal oiraba miyoi amabu macha masu amasung imung manunggi miyoi singna thausabi drabadi gift deed handokpa yabagi khudong chaba lei Senior Citizen singbu tathi tawaina tawbidanabagi wakhalonda High Court na singthaningai oiba wail asi pikhibani Chhattisgarh High Court ta chathariba case asi Suresh Mani Tiwari amasung Lata Tiwari kauba ahal oiraba matai manau amana makoibu Ram Krishna Pandey kauba mamang nupa amana tathi tawaina tawi haibadagi thorakibani kumja 2013 ki April thada ahal oiraba matai manauna makoigi leijaba lanthum punamak Ram Krishna Pandey gi mingda gift deed tawki Pandeyna ahal oiraba matai manau bunungsina loina bigani haibagi wakhalonda lanthum punamak pithokhibani adubu gift deed register tawkhraba matungda Pandeyna ahal oiraba matai manau asibu hanna yengbidabaga loinana tathi tawaina tawbiba horakhibani ising amadi mai sizinabagi khudong chaba phangandabaga loinana ahal ani ki bank account ta leiba lupa lakh 13 phawa namdana lokthokhi maduna maram oirga pambai leitraba ahal matai manauna yum thadoklega all age home amada changjafam logba takhi matai manauna Maintenance and Welfare of Parents and Senior Citizens Act 2008 ki makhada tribunal da wakalakhibani hari